यामना जिला परिषद की माइकई प्रधान की माइकई सुमाई तौदना होनरकान तरे तरा थोना तानरकान मखोई मथों मंगमसे पांथोखिबना चुमलगद्रा हाइना खंजदना ngasiसे yamna phaba numit amakhakni hana khallakanda mokhoina mangkhiba adugulu numit ado aikoigi meragi kulumdoi ni panba aduda ngasise kulumdoi ni panba numit asida numitsu numaijin numit oiba asigumba numit asida mokhoini pathonga pangthokhregadi urei seliba mayam punamak singse khara pakhai pogadra haidina aikoina pangthoksabani asigumba pangthokhresida makhatana thamjani wafam amakhati kaino harkanda mahiroi naujaribai mahiroi anina leibak kidamakta sakhallaga chatkhiba matam asida makhoini gi thawai mire laduna leibak kun sijakhiba maina makhoini gi pangthoiba ngasi leiron chanbun numit asida miyam kumna lakpiba media gi singinau singna thawai yauna nganna lengbirakpa adudagi hendoktana maira paibi sing social organization sing leiriba mahiroi sing aduga arambai gi singinau sing leiriba punamakna matam chana lakpiba se mathang lakadriba mahaki mangani lehungi numit tasu soidana lakpiraga makhogi mathong mangamse pangthoga makhoi ani yatma santi oina ingna chapna singna mapugi leikona lehubudo adu makhaktang aikhogi je sigi maikai digi yamna pamjaba amakhakni